Manipur da Chahi Taramanga kun Hellaba Ariba Gari Singgi fitness certification Louraga Renewal Touba Yaragani Haina Manipur gi PR Lenga ki Additional Chief Secretary Transport Anurag Bajpaina Thorak Pacherol Amana Kangalakli. Lengang na thogliba notification asi Ministry of Road Transport and Highways ki order ama haukiba August thagi tang kun da thokiba duga yengnaraba matungda Ariba Gari sing fee natragana tax thiraga renewal asi yahanbani end of life vehicles ki hana state asida leiriba directive sing adu nathairaga Manipur extraordinary gazette ama publication thoglakhibaga matung anauba rule asi chatnaba hauragani hairi adumoinamag renewal ge chatna pathap asi state lengakna ELVS ki directive adu update tawduna motor vehicles a ki makhada hanana gari adu registration valid loikraba sing renew ge fitness test da fit oidrabra sing di yararoi natraga maina chakhiba mahausana amang ata thokhalamlaba gari Irang da khudong thikraba gari natragana accident da mang takraba singdi end of life vehicle ni haina logani hairiba gari singi registration sing asi anoba guidelines singi makhada cancel tawgani hairi